Nakalamaromda Congress ki tiketa Lok Sabha ki Mikhal Thengnagadoriba Dr. 𝗕𝗠𝗢𝗔 𝗓𝗏 ngasi New Delhi dagi Imphal da thunglakhrei Pauna Imphal International Airport ta hek thunglabaga mahakpu nushiba amadi saugatpa miyamna mahakpu airport ta taramna okay airport dagi tholakpa ki lambi ki mataida mahakpu saugatpa mioi kyana machu tare ki firal haiduna mahakpu taramna okay tungda ahanba Manipur Rifles Complex te leriba laning thosana mahi ki laishang amadi Kanglada changduna yaifa mangol nike Imphal International Airport ta paumi singna hangba wahangi pakum piraduna Congress ki mirep Dr. 𝗕𝗠𝗢𝗔 𝗓𝗏 na haikibada Manipur da thadara hena tholakliba irang asida hojik leriba BJP government asina karigumba thabak amata paikhalakta asidagi pendaba fawe masibu thengnanaba practical oiba organizational structure fazana leijaba opposition party ama thirakpada Congress party na oibana party asidagi mikhal thengnage haina khale Manipur kari oirami hojik kari oiri anoba kari oifam thoe anoba Manipur ama semge khanbana politics asida yawraktuna hojik leriba lengak asina miyam ka samnaraktuna lakliba asibu ko khannaba hotnagani haina mahakna makataki ideologically khara sana bai tare ko aduga pot se practical oina akhoi da tawraiba pot mayam sida mami sami oina moige b team adu da ina party yam leidana BJP government tawraiba handak ka thatra mo heta akhoi da problem je tum continue ka am ta thok ba mong le india da tawriba mong da do depend da opposition party ni chirak par adu practical ground da so ko ge organization structure zan leidaba party ni ai politics sa han dum yawe hai dun ha ya ko anybody akhoi mayam ta ai ken ta hijo ge se mayam and the one there electoral politics high ko electoral politics le me ajun yaw ne both hada mi khatane both hada is electoral politics yaw ni natro ye bo le ga both hada mi ani du gi ani mak to am he yaw the electoral politics ta de natro le pagi wani banana bo le pa na sai ma gi state ki lenga ki pot dai du da matai de gi sumwara ba le na sum I na khabar de I na ngang na to se e ta bi usya de to to ta ga ti chahi manga ki dedicated in public service am te ye ge to ge na chama pani da han da chang ne ka khalam ba na te da sum to se pelak ro